Mama Leibakidamag Thorakiba Ichasingna Ngarang Utkiba Thawong Aduna Mama Oibisingda Thajadaba Pokhale Haina Khwairamba Nupi Kaitel Apun Baluki member Asem Nirmalana Fongdokre Ngasi Manipur Press Club ki Thangjing Hall da Pangthokiba Paunggi Mifam amada Wafamisi Fongdokleduna Nirmalan Hai Ngarang Pangthokiba Taranipan Suba Lok Sabha Mikhalda Tongan ba Mafam Singda Thokiba Thoganingdaba Thodok adu tasenga nungaite Manipur Thokiba Ahanba Nupi Langi Matamdagi Hoduna Ngasi Fawba Manipur Thokpa Thodok Wathok Kayada Manipurgi nupi singna achouba thodang lauduna lakli kumja lising amaga chamapan marfugi matamda lebak asigi damakta thawai kubakta haptuna thorakiba isa sing makoigi mamangda leiramba nupi singna ngakibani loinana ngasi mak manipurda thokliba irang asida khutta khulai paiduna mama leiba kannaba changsilakliba icha singbu sokpa yaroi haiduna chaba thakpa khangdaba makai ahing kaya lambi surokta yariktuna lakli adubo masigi ona tainabada ngarang micham miyamda khuthabagi thabak chacharakpa haibasi manipurda leidiba Mama Oibisingda Khuthabani Haina Lawi, Asiguma Thodok Asi Makhatana Ichasingna Tawbiganu, Nakoina Asoiba Kaya, Tawraklabasu, Mama Amana Machasingda, Ngakpiba Ngambagi Thangna Adu Lady Haina Su Fongdoki. Manipurda Pangthokriba Lok Sabha Ahanba Mikhalki Ahanba Phase do Maduda Thokiba violence ki Thodok ado Madu Aikoi Tasengna Mama Amoina Aikoi Nungaizade Aikoi Kuilaba Matamdagi Hauna Manipurgi Oiba Aikoi Nupising ase Jagi Iwagi Jana Naba Laite Haidana Jeng Tangba Matamdagi Ahanba Nupilan Aikoi Nupasing Thabak Thai Haidana Aikoina Ngaksena Thamkiba Adumba Anisuba Nupilan Nabi Thokibado Mayam Ningsing Biu Madudagi Haulaga Ekina Warapaduna 1980s ki matamdagi Leibak Asigi Damakta Oina Akoi Matfai Kubakta Haptana Thawai Thadu Asu Yare Aduna Thoklakiba Itasi Aikoi Mamanga Leiramba Nupi Purup Sing Aduna Ngakibani Sipai Kayadagi Changsen Duna Itasi Sokpa Yade Hadana Aikoi Matamda Loinaba Aikoi Nupising Se Habakudi Makta Mangjin Thara Lakibani Hoji Makso Manipurda Thokliba Aikoi Wathok Ase Masesida Kulai Paida Changchil Leiba Icha Kudima Aikoi Di Sokpa Yade Nakoi the Manda Imasi Aikoi Lady Haidana Makoi Bukadai Kadi Swega the Haidana Ahim Bawa Aikoi Sorok Tatunaraga Java Takpa Kandagai Lampata Sorok Tatundana Yung the Nuana like the doctor, it's asking them to go calm and lake even. Makoki the Makta, Kari water that he had in a immune that way, Kalinta like the Bauda, Moni the Makta, I quite less of a kind of period I asking, see what Kazita was to men, she had lucky by massing a say, and I will tell you the same of Pindi. Madu Karini had a lowy, immune the lady, but Mamma Pata could have and had a lowy. Masiki Toto was it, it's asking now. Taseng na maki Leibaki Damakta Tholok Laba Aduga Imasi Ngasibu Taseng Kailagadi Ima Haina Nakuna Lawa Pamatamda Aikoi di Leibangam Dana Kai Salai Hamdana General Kibani Madudi Bevhado Imasi da Utpiu Narang Makoina Ima Utliba Bevhado Aikoi Nupi Amoina Mama Kamu Amagi Mama Amoina Aikoi Taseng na Numaite Madudi Yaudi Bakamu Aikoi Kanano Kande XYZ Oisano Madudi Thoki Bataba Channel Babising a dog, Tassin the Maki Mali, the Ladi, I want company.